Manipur gi ahanba MU gi makhada Bachelor of Fine Arts BFA course hangliba IRE Wangjing da mari suba batch ki tamnanaba admission form thaba haujari hariba course asi any stream da yamdrabada class 12 loiduna sakanglaba institute amadagi pass torpa oigidabani kanaguma masagi apama leijaba graduate natraga master na fawbada tambada kanaraba course asi oja oibada changba B.Ed asi yaudana Fine Arts ki oja oiba yaraba sahi mari gi course ni pambiba kanaguma singna ngasing ngasing maglakpiduna ming chanbiba yaragani akupa marol gi damak office hour da college ta lakpiraga thangbiba yagani loinana call tobiu 8787409943 loinana 8595108200 amadi 7005051673 Bachelor of Fine Arts BFA affiliated to Manipur University Kanchipur 2024 to 2028 session gidama admission hangukchari mafamna Institute of Rural Education IRE Wangjing Department of Fine Arts Wangjing Thobal District Manipur